ngasi asi nupi da chathaba hingsha leihandanaba malemgi numit thauram pangthoknari thauram asi haukiba lising ama chama panma phumatoi da nupi gi hak tanba kangbu singna November 15 bu nupa nupi khaina chathaba hingsha gi mayokta lepa numit haina thauram pangthokkiba adudagi loduna malemgi oiba thauram oiduna lakli numit asi laukibagi maramdi Dominican Republic da Mirabal Machin Manau haina khangnakiba political activist nupi Machin Manau marigi manungda ahumbu leibak adugi matamdugi lengakpa Rafael Trujillona lising majamapan humpuda tamtina hatkiba thawduk adubu ningsingduna pangthokibani thawduk asigi matungda UN General Assembly na lising majamapan humputara mapanda Convention of the Elimination of All Forms of Discrimination Against Women ki mipam pangthokki Mipam maduna warip lauduna malemasi nupa nupi khenaba leitanaba thaurang paikhatki UN General Assembly na lisingani ge February 3 laukiba warip amana November 15 bo International Day for Elimination of Violence Against Women haina lauthoki United Nations ki matung ina nupi da chathaba hingsa asi physical sexual amajung psychological haina thawung ahum thokna sathai thawung ahum asigi mathakta nupi bu thawoi bidaba haibasisu hapchin bayai Haukiba sahida malemgi oina nupi million jani nipuhumdoida makoi makoi ga nungsinana leiminariba nupasingna tathi taoina tawki haibagi report tawri masigi manungda makoi da chathaba hingsa amadi tathi taoibagi mathakta wakati sada nipugi makada lakhi Lakshmi Saraswati Durga Imoinu Panthoibi irat thawni tawnariba lebak asida nupi singbu ot naiba tathi taoina tawbagi thawdokti lepa leite National Crime Records Bureau of India NCRB ki report matung ina nupi da chathaba crime gi thawdok sing sada 3.3 gi sang da hengalakli minute ahum khudingi nupi sing da crime sathai lebak asida leiriba nupi ahum gi manungda amadi mawong ama natraga amada namthabi bagi duhatpi bagi tathi tawoina tawbi bagi thawdok sing mayuknari lebak asigi oina nupi da chathaba hingsa gi thawdok sing da namja namtheknaba Aun pot ka mari lena ot naiba hatba child marriage child trafficking owner killing namduna oktabi oihanba asina singba panba yai adumoinamak manipur gi oinadi nupi da chathaba miot minai gi sang asi leibaki ga sangdamnabada yamna nemli aduga thawung su khenei NCRB gi report matung ina lisingani taramapan leibak asigi oina nupi da chathaba hingsa gi thawdok lak amaga lising taru report tawrakibagi manungda Manipur dagi thawdok tarak yawi Manipur State Commission for Women da lakpa wakat ki matung ina haukiba lising ani kunda kesa matara lakhi adubo Women Commission Police natraga mari leinaba singda report tawkidaba thawdok wathok kaya amadi soidana leiramkhigani Leibak asigi amadi Manipur gi oina yengbada nupi bu namthabiba ot naibiba tathi tawoina tawbiba asi khunai gi chanabina su saugatli Ram Raija haina khangnakiba afaba lengak amagi wari nariba ningthau ramna magi nupi masa wai sangdrabi sitabu umangda hundok lambada kunaina ayaba piduna lai kunma thuisuba sahi sa yausilaklaba matam asida phawba nupi da sakti pina bani haiduna mikhalda nupi singi seat reservation thamna bahona bada Nagaland mai hoki Masi aikogi kunai asina nupi singbu nupa singi tung inbi oina thambagi sanabi adunani imung manungki oina su nupa singna ahanba kudong saba phangba kanglup oi masa singi ngamuk pizaba mahi masing tamba Firol thonbiba asina singba kayada masa nupa na ahanba kudong saba phanglaba matungda masa nupi oibisingna arem apan natraga hundokhak phanghoba mi oi Ain gi laidikta nupa nupi gi khenaba leitrabasu khunai dadi yumgi thongjil marumda phamduna nupa singna loba warep tagadabagi nupi singna ngaiduna lei nupi singna loba warep phana yamna phaba oirabasu nupa singna yaningdrabadi nupi wabu haiduna maru oina launade Leibaki lusingba kayana political party singna women empowerment haiduna phana yamna laujarabasu nupi singda tasengna sakti binaba khungthangdi laukhatpa ude mikalgi matamda political party amatana nupi da ticket piningbagi mami tade Haujik miyam ki mihut oina yamna likna nupi khare yauriba si makoi gi pongna pham lamdamda lamket lamhaibigum thauna phana chongthorakhiba ngaktani Kunaida nupi singbu awang mathakta leihanaba aduga makoi gi mathakta miot minai hingsa gi thabak lephan ba haibasi sinda lawba ain semba khaktana yaroi
ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯅꯨꯄꯤꯕꯨ ꯊꯧꯁꯤꯜ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯍꯟꯕ ꯇꯥꯏ ꯂꯣꯏꯅꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯊꯣꯛꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯐꯪꯍꯟꯕ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯋꯥꯀꯠꯄꯗ ꯑꯀꯤꯕ ꯄꯣꯛꯄꯤꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯁꯧꯒꯠꯄꯤꯕ ꯃꯊꯧ ꯇꯥꯏ